Hajing tabiru khoi puno ku mes TV ni taram na okse bogalo na Brajas Kumar na khurumjari ngasigi maroi pauda leikidraba India gi hana gi Prime Minister Manmohan Singh yofam da Prime Minister Narendra Modi amadi luchingba kya na kai khonba utkre Imphal iski maitai khul sing da kuki sing na nongoi left na kapsin duna landa ba lepri National Institute of Technology की तरामाथोरक सुबह annual convention पांगथोखरे लोयना नमित हमनि चथगदबा winter sports होदोखरे पापुंगोय पाव लोगिरसी लाइखिद्रबा हानगी प्राइम मिनिस्टर मनमोहन सिंह यफमदा इकाय खुमनबा उत्पा लाखिबा मियाम की मरकता प्राइम मिनिस्टर नरेंद्र मोदी सोनिया गांधी अमसुंग कांग्रेस प्रेसिडेंट मल्लिकार्जुन खड़गे सु यौखी दिल्ली की एम्स हॉस्पिटल दा लेखिद्रबा चही मैफुद्रानि थोई सुख्रबा मनमोहन सिंह की अरोइबा खोंगचत ऑल इंडिया कांग्रेस हेडक्वार्टर्स दगी हयेंग अयोकी पुंग मापल मखाई ताबदगी होगनी पार्टी के आगी लुचिंगबसिंगना लैबा हानगी प्राइम मिनिस्टर की युमदा लाक्तुना इकाय खुमनबा उनरखी कांग्रेस एमपी राहुल गांधी ना हाइकिबदा माखि लमजिंगबा अमदी यंगचिनबिबा अमा मंजरे लेबाक कयादगिसु ऑब फोंगदोकनारकली मलेशियन प्राइम मिनिस्टर अनवर इब्राहिम ना एक्स द इरखिबदा महाकना जेल द लेइंगैदा माखि मसा सिंगदा लेखिद्रबा मनमोहन सिंह ना स्कॉलरशिप पीबिखी इंडिया की इमरजेंसी मनुंगदा महाकना मिडवाइफ ओइखी अमसुंग मालेम की सकनायरबा इकोनॉमिक जायंट्स सिंगी मरकता अमनी हायसु लेखिद्रबा प्राइम मिनिस्टर सिबो सिंथाकी महाक असि माकी मयाम्बा मरुप मनमोहन नि हायनसु फोंदोखी यूनियन कैबिनेट दा सिंह न लेखिदबदा अवाब फोंदोखी इमिनेंट स्टेट्समैन एंड ए डिस्टिंग्विश्ड लीडर अमनी अमदी लेबाक असिदा खोंगुल अमत थनंबा मियोइनिसु हाइखी प्राइम मिनिस्टर मोदी ना चेयर लौदुना पांथोखिबा अवाब फोंदोकपगी कैबिनेट मीटिंग ना मिनिट अनि तुमिना लेदुना लेखिद्रबा थवाईगी मफमदा इकाय खमनबा उतखी अमदी अवाब फोंदोकपगी वारेप अमसु लौखी इंडिया की प्राइम मिनिस्टर ओरंबा डॉक्टर मनमोहन सिंह लिखिदबदा मणिपुर की चीफ मिनिस्टर एन बिरेन थमोई शोकना अवाब फोंदोरकली चीफ मिनिस्टर थादोरप अवाब फोंदोरकगी पाउजल अमद पल्लीबदी डॉक्टर मनमोहन सिंह टर्म अनिरक थंगना थंगना इंडिया की प्राइम मिनिस्टर ओइकी महाक यामना टॉप टॉप मेय अमा ओइबत नतना थोदोक हेंदोकना हाइसिंगबा विजनरी लीडर अमसुनी महाक लिखिदबा असि महाकी इमुंग मनुंग नतना लेबाक असि अचौबा मांगजबा अमनी माकी लेतबगी अवाटपसि कदौंगैदा माइखटप ngamlaroi डॉक्टर मनमोहन सिंह लेखिदबदा माकी थवाइना ईश्वर की मनाक्ता शांति ओइना लेबनबा थौनिजबगा लोइना इमुंग मनुंग की अवाबदसु सरुक यारकली इम्फाल ईस्ट डिस्ट्रिक्ट की लमलाई केंद्र की मनुंग सना लेबा मैतै खुल सिंह कोकी मिलिटेंट सिंह की लंदाफम ओइदुना लेरे ngasisu kendra sigi manung chana leiba sana sabida bom yauna nomai kapsulakuna akan bamong da landarakre khunja ama amadi state force ama aso panangkre mafam adugi miyam sapagada mafam singda thaidok naduna leinakre haukiba numit ninigi mamangda yangang pokpi uyok sing thamna pokpi uyok sing natum sing urangpat maning singda chingmafam singda maitai ta mafam sing sabungko khunou यांगंग पोकपी शांति खोंगबाल थमना पोकपी अमसुंग सना साबिना सिंगबा मफम सिंगदा बोम यावना नोमै राउंड क्या कापसुलक्तुना दांदारा खरबा मतुंगदा ngarang नुमिदांग लेपरुबा तुंगदा ngasi ayuk anganbada सना साबि तमना लंदाबा होरखिबनी मसिगी मतुंग यांगंग पोकपी शांति खोंगबाल साबुंग खोखुनो अमदी थमना पोकपी माइकैरोमदसु अकनबा मोंगदा अमुकुकी मिलिटेंट सिंगना लंदाबा होरखिबनी यांगंग पोकपी उयोग सिंह अमसुंग थमना पोकपी उयोग सिंह हाइबा मफम सिंह असि इरांग असिना हेक हौबदगी कुकी मिलिटेंट सिंगना लोक्सिनदुना मखोगी बंकर साजिंदुना लेखरबा मफम सिंहनी कुकी मिलिटेंट सिंगना नोमै अमसुंग बोम यावना लांदारकपा अदुदा मफम सिंह अदुबु ngak सेलिबा खुंजा सिंह अमसुंग सिक्योरिटी फोर्स सिंगनासु नोमै काउन कया हंदुना कापकी थोदोक थोफमदा अहेनबा सिक्योरिटी फोर्स सिंग संगसिन ननबा होटनबदा इंडियन आर्मी ना थत्तुना थंबदगी अकन ममोंगदा मुकनखिबगा लोइना मफम अदुगी मियामना थमजुलक्तुना थत्लिबा लंबी अदु हांगदोकननबा होटनबदा अकन ममोंगदा मुकनखि तुंगदा आर्मी सिंग अदु मियामना तानखि
ngasi ayuk pung trama thorum tak matam dagi bom yauna nomai kapsilaktuna landarakpa horakkiba thodo aduda khunja ama amadi state force ama bom mache na panbadagi asopan nangki asopasing hospital tamna pukhatuna laikan nakhibaga loinana thoidokna luba phim oidre haidi nongthilpung ahumlam phawba landaraklaba matung numidang wairam pung tare taramdaida amuk nomai kapsilakpa horakre hojikchu makhatana landharakpa lepri ningsingba yai hair mafam sing asida kuki militant singna temporary camp kya sajinduna lairiba asi kendragi MLA chief minister amasung mari leinaba kayada hairiba kuki militant sing asina lairiba mafam sing asidagi takthok pirga makoina lairiba mafam sing asida state force amasung central force thambiu haijaduna lakhibani Kakching amadi kakchinga khulonariba khulsingi puwariga sagonaduna laglaba kakchingi irung turel asi sahi kayagi mamangdagi hana yengsin bidna lakpadagi mutsilakpa yabagi phibamda lakpadagi kakchingi apunba seso sing jangbo all kakching clubs coordinating committee kakching bazar business welfare association kakpanopi lop all irengban football association all kha kanglei students union amadi tonga tonga lup kayaga khusamnaduna ngasidagi demarcation tawbaga loinana sengdopagi akanba khongjang ama sanchinba hokre ngasigi thoram aduga mai leinana jangbogi maikaidagi phongdorkhibada irum turel asi kakching irul lamdongdagi horaga irengban hawairo mairembam yauna chenthaba lamdam asigi puwariga sagonarakpa aikogi ipa ipu haktaktagi ibudo irum ningthogi umanglai masai konda leibani CS Dark number 321 seat number 1 of Kakching Wari da irum turel asigi pak chawa masak adu fajana reflect toribani ipa ipu haktaktagi chatnabi amadi thajanabi oina mafam asibu lanthok lansin amadi chathok chasin tawuda yaipa mangol niduna angam batare chanja katnaribani turel asimak ithai lokhong amadi khulakki ising sensinduna masida perennial source of water ama pibata natana ayamba matamda ichel leiba water body amasu oibani adubu laibak thibana hoje nak oiyetta khundariba singna lam khopsilakpana maram oiduna turel asi apikpa khong amaga chap manare amadi masi mutkhiba yana leire turel asi rejuvenate tawdaba yadre amadi turel asigi chapchaba masak adu kandaba yadre haibagi pandamda ngasi tongan ba seso sing asina punsinaduna turel maril sengdopagi thabak asi pangthok sabani turel asibo masak thona semgat pinanaba amadi historical site ama oina semgat nanabasu mari leinaba authority da takshilagani haisu phongdorli National Institute of Technology Manipur gi Taramathoirak Suba annual convocation gi thoram ngasi Board of Governors and Senate of National Institute of Technology Manipur na sinduna pathokre thoram aduda Indian Institute of Technology Bhubaneswar gi former Director Professor Ratnam B Rajakumar IIT Kharagpur gi retired Professor Bajrang Ral Bagra amadi NIT Manipur gi Director Professor Dr. Alan Somya Julu Yauna Institute asigi teaching staff sing amadi mahiro kayasu thoram aduda saruk yakhe thoram aduga mari leinana Indian Institute of Technology Bhubaneswar gi former Director Professor Ratnam B Rajakumar na pongdorpada Institute asigi mahiro singna gold medal phanglakpa ngamba haibasi Institute asig khakkinatana aikoi punmaki chokthok chaningai oi masi punnamak Institute asigi Director Vice Chancellor Yauna faculty singna hotnabagi mapana ngambani mahiro singnasu maipakba misak amamam oirba matamda nation asigidamak thabak thoram kya tawraktuna hena chokpat palamdam ama ohenbatana malemgi mafam kayada sak khangba leibak ama oinana hotnaminasi haiba ofam sing thamlakhi with the sky being the only limit. Now explore the world, carving a niche for yourself. As we say, knowing and doing are important, but being what you are makes all the difference in life. In this context, I take this opportunity to place the following pieces of advice from me, leaving the
Imphal East District ki manung chanba Singtam Community Hall Takhelda Central Forest Division Government of Manipur amadi Universal Friendship Organization UFO na samnana sinduna Forest Fire and Wildlife Protection gi matang da nomagi oiba awareness program ama ngasi pangthokre thoram da Manipur lenga ki Forest Environment and Climate Change gi Special Secretary su oiba Conservator of Forest RK Amarjit IFS Central Forest Division Imphal gi DFO Bikram Suresh Nathe IFS Takhel Gram Panchayat Administrative Committee gi Chairman Warangthem Ningthemna athoi mithunglen sing oina saruk yaki thoram duda akhang ahai kaya na forest fire na lamlaki sa usek jiba amadi pambi makhal kaya mulakadabagi achauba maram ama oi amadi forest fire thoktananaba amadi tholakpa matamda section thawang lokhatnanaba wa ngangduna miyam punna khaminaki Forest Environment and Climate Change gi Special Secretary RK Amarjit IFS na phongdokhibada hojik ising kangba matamda yarimo kai forest fire thoktananaba hodasi forest fire thoktananaba miyam gyan taminaba khongthang ama oina DFO Central amadi UFO na awareness sinba asina forest fire hanta hanbada achaw mateng oigani thajai haiki bi natraga uchek sa uchek achaw budai ho cha boksi loina mang tahan banina masi umang si mai sak budai kansi umang gi sa uchek singsi mausagi leirakwa dumaina adum lehelaga he na mapung phaba manipur ma ohensi haibagi pandam dani masi gi koi gi forest fire amadi wildlife protection da awareness koi gi universal friendship organization UFO aduga koi gi central forest division forest department na sinjari bas thank you very much Film for Manipur na sinduna sahi khudingi pangthokduna lakpa nongin music video competition gi bakok mathang takrab singi manamatum yenthokpagi torom ama ngasi MSF DSK auditorium da pangthokre Film for Manipur amadi Manipur State Film Development Society na sinduna pangthokhiba manamatum yenthokpagi torom aduda Bharatiya Janata Party Manipur gi Vice President Oinam Lukhoi Manipur State Film Development Society gi Secretary Sanju Basaspati Mayum amadi Film for Manipur gi Chairman Laimayong Sujakanta Sarmana athoiba mithunglen sing oina saruk yaki Film for Manipur na sinduna pangthokhiba music video competition aduda punna music video nifumari nominee tawrokhiba aduda top 10 gi oina khangatlaba music video sing adudi kumsidi ningol sakauba ichegi thoithoi nungsibi iumni mirang thuraba chafu langlagi jagoi mapu pande haibinu saidangba takhele nasom salaicha imagi fizigi mani malem ima salai tereki mapari amadi gi pungni thoram aduga mari leina Bharatiya Janata Party Manipur gi Vice President Oinam Lukhoina phongdoroppada Manipur thokleba irang asi athu matamda warusin ama puraktuna meyam tangdu leitana hingnaba oirasano amadi Manipur gi meyam asi imung manung punna nongma phadok koithokpa yabagi fajaba mafam kaya leite Manipur gi mapan natana maram aduna lakadriba chahi lisingani kumana lakpada lamdam asida leiriba meyam nungsi chanana amadi tangdu leitana leinanaba meyam puna ishorda thoni minasi loinana Manipur sak takpada art and culture na chawba thodang lori haiba meyam khangnare masibu hena saukhatnaba haibasi art ki lamda nauna khongdarakliba kaya asi puning thogatpa changi haraduna tangdu leitadana leiriba Manipur athu matamda tangdu leitaba hanjinnaba punna honaminasi haiba pam thamki miyam ningkinangak senba ngamdraba amadi salungphamgi mihat chenerba police personnel athu matamda Churchanpur Kangpokpi amadi Moreda transfer thagadabni haina Lion Ongbi Indrani na phongdokre wafam asing asi Lukir Salam amadi Loitonggi apunba maira paibi singna punduna Lukir maning lekai community hall da chathakiba wakat mifam aduga mari leinana phongdokhibani wakat mifam aduda salungphamgi mihat yaningde khungak pahat pa yaningde khungak pa phaba yaroi phakhiba khungak pa sing khudakta thadokadabani khungak pa hatpa police commando sing chera pigidabani police commando sing maitai da thona utkanu maitai hatpa da thona phabagi mohot kuki narco terrorist sing da mathona utkadabani amadi aswat 1958 khudakta lokthokadabani haiba kholau kayasu lauki
Lianjam Ongbi Indranina Makata Dunahai Kuki Militant Singna Makogi Tongan ba administration ama Tananaba Hotnabada Maitei Purupta Atamnana Landarak Liba Asida Masanga Tok Jananaba Amadi Lamdam Asigi Apun Bagi Saktam Kaidananaba Turakiba Kun Ngakpasing State Force Singna Pajin Punsin Bagi Tabak Jatarak Pada Natana Asi Anafawa Tolak Liba Asi Akan Mamong the Condemn Tawi Maitei Kun Ngakpasing da Utliba Makogi Tona Ado Kuki Militant Sing the Su Utkadabani Kun Ngakpa Pajin Punsin by Yaning Day Amadi Pajin Kiba Musing Condition Amata Yaudana Tador Kadabani Manipur Miam Nakpi Senbinaba Lairiba State Force Singna Misam Miam Hatba Kudakta Tokadabani Hainasu Hondoki Asoi engam thok ta nabagi tamakta ngakpi riba isa isu mayam si da makoi onjal phabi ba happy ba asi mayam se tawda nabagi tamakta makoi gi akoi gi tungda lepiraga kuki singda onjan biraga makoi lamba thengne bi yu haibasi thamjeni Thasigi Tara Marida Thobal District Salungpamda Manipur Police Amasung Commando ge apun bakutpu Amaga Kutok Nabani Haiba Todo Amada Kun Ngakpa Amana Laikidaba Aduga Tarukna Kulaya Konana Pajin Kiba Adu Yaningdaba Pongloktuna Wangjing Merapaibi Amadi Kaitel Potpam Imasingna Sinduna Ngasi Wangjing Kaitel da Wakat Pam Creek Wakat Mipam Aduda Salungpam Gi Mihat Yaningde Kun Ngakpa Paba Yaroi Kun Ngakpa Hat Pada Chenaba Sing Sera Pigidabani Police Commando Sing Maitei da Thona Utkano Maitei Hatpa Thona Pabagi Mohut Narco Terrorist Sing da Thona Utkadabani Pajin Kiba Kungak Pasing Condition Amata Yaudana Tado Aspa Kudakta Loktu Haina Iba Placard Sing Sinaki Charuk Yakibi Merapaibi Lusingbi Amana Pondor Kibada Salungpamda Tokiba Togdokta Kungak Pasingi Imung Manungda Lengakna ex gratia pigidabni aikoi aspa pamdre athubada lokthok piro mahusagomna aikoi ingna sikna leijaba pami aikoi bu khun ngakpa singna ngakpi senbibani maram aduna khun ngakpa sing phaba punba yaroi phajin kiba khun ngakpa sing condition amata thamdana thadok piro I masel hatnaba khudakta lepu haina phonokhi sana sarkana pibigedabani khun ngaksariba isa taruk ado ngasi ma khudakta Hadok piu adugi matang da ngasi wangjing lamding bazar da leiriba ima ibel mera paibi singna ngasi asikum laba dhana ase phamjebani Basic Fire and Life Safety ki matang da Bistupur District Fire Service has quarter na sinduna officers da pangthok panamit nindigi training program ama ngasi losin kre training aduda Manipur Fire Service ki director L Nabachandra A Jila Ngamba Headquarter Manipur Fire Service ki staff A Jila Ngamba amasung Bisnupur Fire Station gi OCT Okena athoi mitung lensing amadi wangang loising oina saruk yaki training District asida laiba tongan ba school sing amasung health department tabak toriba mi hum forum hand bada basic fire and safety gi training phanki Cycling Federation of India na Kakching Wairi Khulakpam Lekai dagi Mayang Lambam Manihar Maitei Amadi Mayang Lambam Manda Laimagi Masanopa Cyclist Mayang Lambam Wat Taba Maitei Bu Sei Sigi Best Cyclist of India for track events in the junior men's category gi ni haina Octokre Opam Asi New Delhi Hotel Bella Monday da Pangthokiba CFI gi annual general body meeting da lauthokibani mahak national championship kaya da medal kaya lower kre China da pangthokpa junior track world championship da saruk yaki amadi India da pangthokiba Asian track championship da silver medal lowbangamki Maitei masel gi marakta amana amabu singthanaba amana amabu yengthinaba Pumbasi kok nanaba pandamda kanglai ngaklouna lakliba sahi lisingani kun mangagi January mapalda ining thau singlen nongden komba miyamna Maharaj Gambir Singh haina khangnaba sahi teret khuntak ngaida yeknaba wabo ningthi tuel wangma lana tangthokhiba kanglai athoiba Bibaril na laikidaba numitpu miyamna sahi teret khuntakpa ningsing thorom pangthoktuna lakliba asigi saruk ama oina kanglai ngaklouna su anauba thauna Ihuna naba sahi teret khuntak pat ningsing thorom pangthok kani thorom asida miyamna saruk yaminasi
haina kanglei ngak lona phangdokli ngasi Manipur Press Club ta pangthok ki pawing from amada kanglei ngak oge advisor takelamam babu na hai maitai gi lu tong da yarok laba mating mangnana ba mapuna kamsinba wahising thamai duna semgat pa puari da aikhoi amuk hanna pangtharagum se Lengon Rabi Patna Kudam Sangdam Oiduna Sari Wasaklaga Sagalakiba Tauna Lingjelna Yomlaba Maitei Lanmi Chamngana Semba Manipur Lebegi Taunabu Tungi Mirolgi Chokot Chokthok Chapom Ohenanaba Chaitet Kontakpa Ningsing Thorum Pangthok Minasi Amadi Ningsing Thorum Asina Maitei Kunaigi Apunba Lingjel Ama Sagat Nanabugi Itil Pibiu Thorum Asi Imphal Mayol Lishang Amadi Ibudo Kauru Apunba Loshang Ani Kusam Naraga Kaunu Imagi Masai Kolda Leba Kanto Sabal Ima Tamai Rebi Ki Lapak the Paktokani Masida Miam Sup Yabu Pundoki Equalizing Noyada Amati Leba Ayaki Saruk Yavan Tokani Haimasi Kalatalda Ganglai Baki Miam Punamana Amatawina Hydronim Asset Pumpana Saruk Yarminasi Tornasi Pantok Si Haimose Ayam Nukupana Tamdi Nasiu Impal District ki Kurai Ken nagi manung sanba Kurai Angom Lekai amadi Moirang Kampu Sajep Paudok Paudin Toriba Upak Thong Tatpadagi Kaithel Pamba Chananaba Tholakpa Nupi Ama Turel Data Sinbadagi Laikan Nabangam Dana Laikidre Hari Laikidre Mio Esi Kurai Angom Mamang Lekai Dagi Pukrambam Bahigabati Sahi Humpu Mapuroiba Raghu Kawi Mahana Kaithel Chananaba Thong Asi Khongna Lanbada Mayai da talakpadagi Makada Tasinbadagi Razmes City da Laikanaba Pukalaba Matung Jenims Hospital Amok refer Tauraba Matung da Laikanabangam Dana Laikidabani Hari Thodok Asibo Haktengna Tengna Hoba Moirang Kampu Sajepki Kunza Sobam Ananba Amadi Moirang Kampu Sajep Women Welfare Association ki President Sawam Radhana Hai Kurai Angom Lekai Amadi Moirang Kampu Sajep Hairiba Lekai Ani Asi Paudok Paudin Toriba Upak Thong Asi Matam Kharaki Mamangda Gari Macha Lathok Lansin Torom Labasu Thong Asigi Pibam Kahena Sopuna Maram Oiraga Thong Asi Nakal Animakta Thingjillaga Gari Amata Lalhandana Thamlakkibani Hiram Asiga Mai Leinana Hairiba Lekai Ani Asigi Mihut Singh Club Amadi Maira Paibi Singhna MLA da Semjin Binanaba Hairubada MLA Masalem da Badagi MLA gi Apokwana Numit Tarani gi Manungda Department gi Official Singh Tharakalaga Semhananaba Hotnaragani Hairkibani Adubu Ngasi Phawa Official Natraga Minister gi Mioi Amata Laktabana Semjin Bidana Lairakpana Ngasigi Laibaktiba Thodo Asi Tokpani Angom Lekai Dagi Mahiroi Nupi Amaga Ahal Asiga Thong Landuna Lakpada Ayuk Pung Taruk Minute Taramarom Tarakpada Thodo Asi Thokibani Thong Asigi Moirang Kampu Thangba Maikagi Maton Asi Tatlaga Nakal Amada Pairaga Lairambada Natana Mahiroi Nupi Masa Asi Thongi Yotta Yanduna Lairamba Tengnarakibani Yanduna Laiba Nupi Masa Adu Wakal Pathabiraga Thong Lantholaga Amadi Makha Tadun Laiba Mioi Adu Lokatlaga Hospital da Pukat Kibani Tuel Makhadagi Pukat Lakpa Matamda Hairiba Mioi Asi Adumak Wakal Manglaga Lairamle Local MLA su Erwa Minister Asina Thong Asi Sidok Laga Pakagi Oiba Thong Ama Sanana Bajatra Hulam Labasu Election Loi Kibadagi Hanna Yengdana Lairibani Asigumba Miam gi Mihut Singh Asina Thoksadaba Thong Kaya Asina Laibak Tiba Thodo Asi Thokpani Haibada Haimel Thokloi Haiki Jataga Hulambagi Wafam Dilay Dugi Hek after the election gi Matung Degidi Lakpa Thoina Tengnadri Department gi Maike Degi Oiro Minister gi Maike Degi Oiro Thong ji Sido Oni and Wom Sardi College Haibagi Zata Hulamba Matung Degidi Su Udi Sukam Kandi Apai Dum Thongong Jidani Apai Yum Aduna Apai Tudumba Uba Kamba Amta later MSME Technology Center Imphal na Waikhom Manigas College Thawal gi Botany Department ka kusam naduna Entrepreneurship with Aromatic and Medical Plants Haiba Hiram da Nomugi Oiba Entrepreneurship Awareness Program Ama ngasi Thawal Okram da Leiba Waikhom Manigas College gi Seminar Hall da Pangthokre Thorum Aduda Waikhom Manigas College gi Principal Professor Ais Manoranjan Sharma Manipur Industrial Development Council gi Chairman P. Loken Singh Ima Senghi gi Founder Sanasam Birendra Kumsungbagi Proprietor Dr. W. Sujata Devi
amasung MSME Technology Center Imphal di Deputy Director Dr. Sinam Yoren Tomba Maitena athoi mitung sing oina saruk yaki thoronggi technical session da MSME Technology Center Imphal di Deputy Director Dr. Sinam Yoren Tomba Maitena prospect of entrepreneurship with aromatic and medicinal plants hai bahiram da amadi Manipur Industrial Development Council the Chairman P. Loken Singh na present status of small industries and MSME in Manipur hai bahiram da wangangki Kumsung bagi proprietor Dr. W. Sujata Devi na awareness program aduda saruk yariba singda value added herbal products sing display tawduna experiencing sharing toki amasung ima senghigi founder sanasam Birendrana creating vertical of entrepreneurship with conservation of age old traditional practice haibisida products singi display tawduna experience sharing toki Manipur Lena ki Directorate of Education SK Science Unit amasung Zonal Education Officer Zone 3 Thawal aninapun na sinduna Class 9 dagi Class 12 phawda tamliba mahiro singi oiba District Zonal gi thak oiba nifung doirak suba Science Exhibition for School Children 2024-25 masjid Zone 3 Thawal di Conference Hall da pangthokre Science and Technology for Sustainable Future haiba topic da Pangthok Kiwa Science Exhibition aduda ZEO Zone 3 Thawal Arambam Anil Kumar MES Deputy Inspector of School Zone 3 Thawal N Rajan amasung PAODAM Brojen Assistant Inspector of Schools Zone 3 Thawal na Presidium Member sing oina saruk yaki Science Exhibition aduda Thawal anong dalaiba tungan ba school sing dagi mahiroi sing na puthokpa science model sing nasigi Mithumlan Singh amadi judge Singh na kupna yang chinduna makok mathang Singh khanki exhibition aduda athopam kaithel da leiba LM High School gi class 9 gi mahiroi athopam Sawu Devina puthokpa ngayai komfu model na ahanba best exhibit Thawal Kheti Lekai Tomjing makhong da leiba Right Foundation School gi class 9 gi mahiroi wabani waikomna putokpa Waste Management model na anisuba best exhibit aduga LM High School gi class 9 gi mahiroi athokpam Surojini na putokpa Rice Waste Stock model ahum suba best exhibit taki ngasi exhibition asidagi khangatlaba model sing asi state ki thakta pangthokadauba science exhibition da Thawal district ki mahut sinduna saruk yarugani hari makok matang takraba mahiroi singda ngasigi mithunglen singna sel amasung certificate sing yenthoki India Government ki Ministry of Culture ki santang makada Cultural Foundation and Production Grant Scheme ki makada Khamram Iboton Regional and Traditional Art Niketan Kirtan Sinduna Tal Phangnaba Haina Mingthon Bathorum Ama Jawaharlal Nehru Manipur Dance Academy JNMDA gi mandap ta pangthokri thorum aduda JNMDA gi Director P Bilasna Chief Guest Manipur Lenga ki Art and Culture Department gi Deputy Director G Dharmadas na Guest of Honor Social and Cultural Activist Thangjam Dorendrona President oina saruk yaki aduga mai lenana Bilasna hai Sankritan haiba ahalaman sing na thambiramba nat ki jagoi isai sing asi hojik mangsilaklei maram asina aikoi mayam sangduna masi yokatpa mathau tare nat Sankritan asina inkhalakliba naha singda chana kanglon ব্যবহার kaya takpada natana aran balambi da khong thangjil lakliba kaya asidagi khara makhaidi gakthok pangamgani Sankritan Manipur da natana Manipur gi mapal da khundari ba maitai sing kaya da suk takpi tambi bagi thabak kaya amasu paikhatli haiki nakal amromda laikhidraba thokchom iboton gi masanopa amadi kritan bu mapung fana chawkhatnanaba hotnariba thokchom sudhina phongdorokpada hana lekai da thodok wathok thokpa matamda lekai aduda pala sakpinanaba mioi adumak leiramlibani adubu haujikti thodok ama thokpada mi leitabana maram oiduna atopa mafam singdagi oina pala saknaraba mioi kowwana chingba torokli ba asi laibak thibani haiki Manipur ki Chief Minister BJP ki President House ki Speaker da ahumlak RTI thakro matung paukhum amata piraktabana maram oiraga ngasi amuk
हाउस की स्पीकर RTI थाखरे ngasi numit 8 ni fawgi manungda paukum pirak tragadi mathangi numit tagi BJP lenga asigi mathakta anti BJP gi campaign hudokna na sem sadron leide haina transgender activist Malem Thongam na pongdokre ngasi Manipur Press Club ta pangdokyo pawgam famda mahakna hai mahakna piriba matam asigi manungda mari leinaba singna paukum amata pirak taba targadi paliba lenga asida yaningdaba utpa oina lengak na lairaba imung singda phanghaliba benefits sing government da amuk handokna na chief minister da Cheryl Singh pisin na sem sargani Cheryl pisin ba aduna mahaki ahan ba campaign hodok po ogani Manipur thukaina na siliba separate administration taliba kuki MLA tarada action lokhat tabagi matang da marik chumba paukum piu haina September 13 December 13 amadi December 13 ta ahumrak thokna RTI thabani adubu paukum mata pirak taba dagi makhata na amuk nauna thabani chief minister na lofam thokpa thodang asi lok taba maki power batang sana siznadaba na maram oerga lan asi sangtharibani BJP lengakna Parliament House da phawa miyamna ikai khumnariba Dr. B.R. Ambedkar da phawa karem kathaina basu leikhre masi laibak thibani mahakna makhataruduna lamdam asida leiriba ima ibel singna su politicalize tawduna sumna chatpiu achumba asengba ngang ba singbu lengakna hek phajin punsin bagi thong chathariba asi khudak lepu haibo pam thamladuna miyam gi punsi kanba lanthung ngak senba haibasi paliba lenga adugi tawdaba yadraba mathawni tawgadaba thabakna thabak oina pangthoktana nathaiduna media mamangda mi asuk kanki haiduna phongdokpagi mathauta de haiba wafam thamki BJP gi MLA amani le hobanatana manipuradi BJP gi government amala kani haibase haki oini thajadre madugi BJP government miyamna yade haibaki aikoi para aso hadak MP election da miyamna tamikhrabani aduna mathaki next election laktrigaida state government se become to hobana phamani haibo phamse hangani thamsai Afghanistan ki lengak pasin khrabat Taliban bu sak khangnana ba malayam da bhap tahanana wa hodokhiba ahan balebak Pakistan hojikti Taliban na Pakistan busu lemna thakidre terrorist attack ya sathaduna Pakistani amasung Chinese kaya hakhre Tehrik-e-Taliban Pakistan TTP da tawduna Pakistan na Afghanistan da attack chathaki hojikti laman khumnana ba Taliban na fighter lising taramanga Pakistan da thajin khre hari duran line manakta laiba Paktika province ki Barmal district laiba Tehrik-e-Pakistan ki camps da December 13 da Pakistan air strike chathaki thong adu Pakistani miyambo terrorist ki khutagi kananabni haina phongdoki TTP na Afghanistan ki lamdambu Pakistan da attack tawnanab sizinai haina su Pakistan na maral siri amrom da Kabul da laiba Charge the affairs ki Pakistan ki embassy bu kawarga Afghanistan akan ba protest not piki sarba Taliban na fighter lising taramanga Khyber Pakhtunkhwa province ki Mir Ali border tamna thajin kre haina lokthokre sanabagi pau lamboi khonang khongda hangduna leiba relief camp tasangai phomloduna leiba pikliba angang singi oiba namit humni chumna sathagadaba winter sports festival ngasidagi hodokre youth connect YCC gi mityeng makhada managing team mini library na sinduna sathagadaba winter sports festival aduga mai lenana MTML na Lakshmi Lauriamna phongdorpada ngasi MTML na sinduna pangthokliba winter sports festival asigi maru oiba pandamdi pikliba angang singna makoi gi school singi exam loir matung arembada matam manghanduna leigidaba adugi yenglaga chenjabani lamdam asida leiriba pikliba angang singbu sana khona bada thawai hena sanghanduna lamdam asi afaba sanaroi sing puthokpada apikpa angang singdagi sengbatpa mathautai loinana winter sports festival asi sinanam honabada achowa thodang lobiriba youth connect ki thomi singbusu thagatpa phongdorakhi aroibada moropo muhanna Laikhidraba India ki hanagi Prime Minister Dr. Manmohan Singh yofam da Prime Minister Narendra Modi amadi lusingba kyane kai khumnu utkri Imphal East ki maitai khul sing da koki sing na nomoi leptana kapsinduna landaba leptri
National Institute of Technology की तरामाथोरक सुबह एनुअल कन्वेंशन पांगथोखरे लोइनना नमित हमनी चथगदबा विंटर स्पोर्ट्स होदोखरे ngasigidamakta paudam pijabo matang asir losinjare bejang tabir ba khwai punwa po amukka hanna khurumjari